Tag sanjage. Sister gi ming lai pham ta bien. Ai ming tonsna lamna ka hong sin khunau. Sister gi za bien. Ai gi ming na Simran lai pham na kong bu hiram ne kai degi. Sister je college tambira. College. Kai college. Modern college tam jai prong part ke to. Modern college prong part ai ko. Ado sister ina college sar baje ko. Line daga sakpi bra ka waisa ke sum hai bien. Line dina to manam chale hai di thimbi ningai to akoi da da ke lai ta bani na adum line dina nam chale ba atai mat. Sister ado hada New Year zu ko silaktre ko. Sister ro friends ga sum trip ka lai dina. Ado sala ga sak san ji ko si ga lai bido. Sum lai bra na sum hai bien. Adumai ja haina mane do maybe da lai re. Maybe da. Paisa vai da mane maybe da lai re. Paisa da lai re ba. Sinda do haina lai. Sinda haina ba lai re. Ado sister akoi kano 2025 hantak loi gi dore ko. Sister ro za awa nungai lai ram gani. Sum awa nungai da sub share to biram mon. Khang de 2025 se awa bas mem thainare nungai bas mem thainare ko. Ado khang de imung manung gi problem su mem adum thainare. Koina kai haidoino laik tam majida awa bazu mayam thina ba yawe ba pasang sa yungi inau pa inau pi mem lai ri ba ko mui jo mu pasa school gi pasa ba thi gadra adai college ai bu hona gadra adai tung da aina kai gum tawning matam da ju tawning matam da taw phang da ba do paisa gi kudong thi ba mem lai bani na Financial condition lai bina ko. Sister gi. Ai ju chama nai ma hai ji ga. Ma ne yo ko Financial dum chama nai ba. Kaya ni paisa lai jadi thaba am ta pangthok ya di sama ne. Guide am lai ba di ko. Kaya am lai jadi. Ado sister je yam phajai ye ba ko. Ke la ka so yam phajai. So kaya ni cosmetic ka dressing ga je ko dressing style de am u ba kaya ni ai na ka pam je sum sai se. Ai ju lai ti paisa lai ta ai ma se phak te ba. Thank you. Askar sister wina halle. Ai je kano dai ne asom pasoi rom dagi awang phunau dagi ado sister ai di high school tami ba ko ai class 9 tang ka da ngai ro ko ya thada da brahman da ne sum da ai zo sum kano tor ko si gum je sum chat ke ne ai tor ko ne ba hoi Kai hono kana. thank you sister sister sum kan sister gi cosmetic laibam brand ke ka sum hai bi ro ne cosmetic di mane na khang Cosmetic je ko ni bazar lagi adum ahong ba lupa kun tra yang kai cha ba si adum si da ra di ka ta mo ka su si na de ba ko ya daga skin care gi di kano adum plong gum ba adum online gi dum che le ai ta online de dress adum online de dum chen ba online di ma jawe chen ma jawe bazar le bi jawe jawe dum che ke le pak ta dum ya oi pak ta mi so ro bai de du ma ne sister kai no sum sister ro da question am ta hang je ge ba ko sum lai di student gi long phong kang bi ro student gi long phong su pe te to bi ro ne kan za lu de ba hoi khang di oh student ga long phong hoi ikai je ga sister yang ngai je da sister last one photo shoot am ta tong mi na je ai ga ya ga ja ya sister wai ha ta chan je ya ga da brother sister wai ha ta chan je ya ga da sister wai ha ta chan je ya ga da oh ta chan je ya ga da brother sister wai ha ta chan je ya ga da hoi sister brother wai ha ta chan je ya ga da brother je ka sai dai su wa na ure brother ne sida por family je kyang kwe ge sum sai to je sum hai bi sahi ani phador sahi ne brother ne sai na ka hani sigumba pot yom je brother sum pot ka set pra ka hani sum no kam ka mu ka phang ge sum hai bi oi season gi makha di pole ba ado dum no ma gi dum 700 800 ting jile oh 705 je yo yo ata winter season gi di kam sit ke da ke je kha di dum yo le Christmas ma yani na post ga le me pose Christmas me yani na offer ga sum tar lai den ha ba cha za or zo tara kun ta ba sum to bra offer gi di dum tha de da offer ga ta le ko offer ga hai di
ꯑꯩꯈꯣꯏꯅ ꯃꯣꯏ ꯗꯨꯀꯥꯟꯗ ꯄꯤ ꯃꯃꯜꯗꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯅꯥꯝ ꯇꯥꯔ ꯄꯤꯌꯦꯕ ꯑꯗꯣ ꯁꯤꯗꯁꯨ ꯃꯣꯏꯅ ꯁꯨꯝ ꯌꯥꯅꯤ ꯃꯃꯜꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯣꯝꯅꯔꯛꯄꯅꯤꯅ ꯑꯃꯁꯤꯅ ꯍꯣꯠꯅꯕꯗ ꯃꯃꯜꯗꯣ ꯁꯨꯝ 10 ꯀꯨꯟ ꯇꯥꯔ ꯄꯤꯕ ꯑꯗꯩ ꯄꯣꯠꯁꯨ ꯃꯃꯜꯗꯣ ꯃꯣꯏꯅ ꯈꯔ ꯍꯦꯟꯅ ꯄꯤꯕ ꯃꯥ ꯔꯦꯠꯁꯦ ꯊꯨꯒꯥꯏꯅ ꯌꯣꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯣꯐꯔꯒꯤꯗꯤ ꯌꯥꯝ ꯄꯤꯔꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯅꯣꯏ ꯁꯨꯃꯥꯏꯅ ꯐꯝꯕꯁꯦꯀꯣ ꯁꯤꯗ ꯐꯝꯕꯁꯦ ꯃꯐꯝ ꯑꯃ ꯁꯤꯗ ꯑꯗꯨꯝ ꯐꯝꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯟꯁꯤꯜꯂ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯂꯦꯞꯄꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯑꯉꯟ ꯂꯥꯛꯄꯉꯩꯅ ꯑꯗꯨꯝ ꯂꯦꯞꯄꯅꯤ ꯑꯗꯨꯝ ꯂꯥꯛꯇꯕꯉꯩꯅ ꯑꯗꯨꯝ ꯃꯅꯤꯡꯗ ꯑꯗꯨꯝ ꯂꯦꯞꯄ ꯑꯗꯨꯝ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯟꯗꯛꯁꯦꯀꯣ ꯆꯍꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯕ ꯕꯕꯥꯏ ꯅ꯭ꯌꯨ ꯌꯔꯒꯤ ꯁꯨꯝ ꯕ꯭ꯔꯗꯔ ꯍꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯒ ꯁꯨꯝ ꯂꯩꯗꯅ ꯇ꯭ꯔꯤꯞꯀꯨꯝꯕꯒꯤ ꯄ꯭ꯂꯦꯟꯒ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯃꯊꯪ ꯆꯍꯤꯒꯤꯗꯤ ꯂꯩ ꯕ꯭ꯔꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯩ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖ ꯌꯥꯒꯗ꯭ꯔꯣ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗꯩ ꯂꯥꯛꯆꯕꯅꯦ ꯁꯨꯝ ꯁꯥꯇ꯭ꯔꯁꯤꯡꯗ ꯀꯩꯅꯣ ꯇꯧꯖꯦ ꯇꯧꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗꯒꯤ ꯋꯥ ꯀꯩꯀꯥ ꯁꯨꯝ ꯇꯥꯅꯤꯡꯕ ꯁꯤꯁꯇꯔꯒꯤ ꯂꯝ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯣꯡꯕꯗꯒꯤ ꯂꯩꯐꯝ ꯀꯣꯡꯕ ꯎꯆꯦꯛꯀꯣ ꯂꯩꯀꯣꯜ ꯑꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡꯗꯤ ꯂꯤꯊꯉꯥꯝꯕꯤ ꯑꯣ ꯁꯤꯁꯇꯔꯁꯨ ꯀꯣꯂꯦꯖ ꯀꯥꯔꯤꯔꯣ ꯀꯣꯂꯦꯖ ꯅꯠꯇ꯭ꯔꯤ ꯁ꯭ꯀꯨꯜ 11 ꯀꯩ ꯁ꯭ꯀꯨꯜꯗ ꯁꯤꯜꯗ꯭ꯔꯦꯟ ꯑꯦꯀꯥꯗꯃꯤ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯂꯩꯕꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯁꯨꯝ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩ ꯈꯪꯗꯦ ꯑꯃꯔꯗꯤ ꯍꯥꯏꯌꯦ ꯑꯃꯔ ꯑꯣ ꯄ꯭ꯔꯥꯏꯁꯁꯨ ꯈꯪꯗꯕ ꯄ꯭ꯔꯥꯏꯁꯁꯦ ꯐꯨꯔꯤꯠꯅ ꯂꯨꯄꯥ 900 ꯍꯥꯏ ꯐꯅꯦꯛꯁꯤꯗꯤ ꯑꯗꯨꯝ ꯊꯥꯔ ꯌꯣꯟꯕꯗꯣ ꯗꯨꯀꯥꯟ ꯑꯃꯗ ꯍꯦꯛꯇ ꯂꯩꯕꯅꯦꯕ ꯑꯣ ꯗꯨꯀꯥꯟ ꯑꯃ ꯍꯦꯛꯇꯒꯤ ꯂꯣꯀꯦꯜ ꯂꯩꯔꯕ ꯂꯣꯀꯦꯜꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩ ꯆꯠꯂꯨꯗꯦ ꯗ꯭ꯔꯦꯁ ꯂꯩꯕ ꯑꯗꯣ ꯁꯤꯁꯇꯔ ꯍꯟꯗꯛꯁꯦ ꯕꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯨ ꯌꯧꯔꯛꯇꯣꯔꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏ ꯁꯨꯝ ꯐ꯭ꯔꯦꯟꯁꯤꯡꯒ ꯄ꯭ꯂꯦꯟꯒ ꯂꯩꯗꯅ ꯁꯨꯝ ꯆꯥꯛ ꯆꯥꯅꯔꯨꯔꯁꯤ ꯁꯤꯗ ꯆꯠꯂꯨꯁꯤ ꯀꯥꯏ ꯂꯩꯕꯗꯣ ꯁꯣ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯤꯞꯀꯨꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯣ ꯍꯟꯗꯛꯇꯤ ꯏꯃꯥꯟꯅꯕꯤꯒꯤꯗꯤ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯍꯣꯏꯒꯨꯝꯕ ꯏꯅꯝꯃꯍꯣꯏꯒꯨꯝꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯏꯃꯥꯟꯅꯕꯤ ꯕꯣꯔꯗꯤꯡ ꯆꯪꯒꯗꯕꯅꯦꯕ 10 ꯊꯥꯕꯒꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯣ ꯍꯟꯗꯛꯇꯤ ꯇꯣꯛꯑꯁꯤ ꯀꯥꯏ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯏꯅꯝꯃꯍꯣꯏꯒ ꯑꯗꯨꯝ ꯁꯤꯜꯂꯁꯤ ꯀꯥꯏ ꯍꯥꯏꯅꯤ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯌꯥꯝ ꯐꯖꯅꯁꯨ ꯎꯏꯌꯦꯕꯀꯣ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯣ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯣꯁꯃꯦꯇꯤꯛ ꯁꯤꯁꯇꯔ ꯍꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯁꯨꯝ ꯕ꯭ꯔꯥꯟ ꯀꯩꯀꯥꯗꯣ ꯁꯨꯝ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕꯤꯔꯣ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯀꯣꯁꯃꯦꯇꯤꯛꯁ ꯁꯟꯁꯀ꯭ꯔꯤꯟꯒ ꯑꯗꯨꯝ ꯂꯤꯞꯁꯇꯤꯛꯀ ꯍꯥꯏꯇꯥꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗꯦ ꯁꯤꯔꯝꯒꯨꯝꯕꯗꯤ ꯑꯗꯨꯝ ꯁꯤꯔꯝꯒꯨꯝꯕ ꯁꯤꯖꯤꯟꯅꯗꯕ꯭ꯔꯥ ꯑꯣ ꯁꯤꯁꯇꯔ ꯂꯥꯁ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯖꯒꯦꯕꯀꯣ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯇꯨꯗꯦꯟꯁꯀꯤ ꯂꯣꯡꯐꯣꯝꯁꯦ ꯈꯪꯕꯤꯕ꯭ꯔꯥ ꯁꯥꯇ꯭ꯔꯒꯤ ꯂꯣꯡꯐꯣꯝꯁꯦ ꯁꯨꯝ ꯒꯦꯁ ꯇꯧꯔꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯀꯨꯜ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔꯅꯤꯅ ꯑꯗꯨꯝ ꯁ꯭ꯀꯨꯜꯁꯦ ꯐꯖꯅ ꯀꯥꯔꯒ ꯂꯥꯏꯔꯤꯛꯁꯤꯁꯦ ꯐꯖꯅ ꯑꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯁꯤꯁꯇꯔꯅ ꯑꯦꯇꯦꯝ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯆꯨꯝꯃꯁꯨ ꯂꯥꯜꯂꯁꯨ ꯑꯗꯨꯝ ꯁꯤꯁꯇꯔꯅ ꯑꯦꯇꯦꯝ ꯇꯧꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯐꯣꯇꯣꯁꯨꯠ ꯑꯝꯇ ꯂꯧꯃꯤꯟꯅꯁꯤ ꯏꯕꯥꯅꯤ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯩ ꯂꯥꯛꯆꯕꯅꯦ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯁꯤꯗꯁꯨ ꯆꯥꯕ ꯆꯥꯕꯤꯔꯝꯃꯤ ꯌꯦꯠꯂꯦ ꯉꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝꯗ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡ ꯂꯣꯡꯖꯃꯦꯅꯀꯥ ꯀꯧꯋꯦ ꯑꯣ ꯁꯤꯁꯇꯔꯁꯦ ꯀꯩ ꯀꯣꯂꯦꯖ ꯇꯝꯕꯤꯒꯦ ꯀꯣꯂꯦꯖ ꯅꯠꯇꯦ ꯁ꯭ꯀꯨꯜꯗ ꯇꯄꯥꯁꯅꯥ ꯒꯔꯜ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏ ꯀ꯭ꯂꯥꯁ 12 ꯀ꯭ꯂꯥꯁ 12 ꯑꯣ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯌꯥꯝ ꯐꯖꯅꯁꯨ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯁꯨꯝ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯂꯩꯕ ꯈꯣꯠꯄꯁꯦ ꯀꯗꯥꯏꯗꯒꯤ ꯂꯩꯒꯦ ꯁꯨꯝ ꯑꯗꯣ ꯁ꯭ꯀꯨꯜꯅ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯀꯥꯟꯗꯅꯦ ꯁ꯭ꯀꯨꯜꯅ ꯑꯗꯨꯝ ꯀꯩꯅꯣ ꯗꯨꯀꯥꯟ ꯑꯃꯒ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯋꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛꯇ ꯂꯩꯒꯦ ꯄ꯭ꯔꯥꯏꯁꯁꯦ ꯑꯩ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯔꯒꯦ ꯀꯥꯎꯈ꯭ꯔꯦꯕꯀꯣ 3,500 ꯁ꯭ꯋꯥꯏꯃꯨꯛ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯆꯥꯎꯔꯥꯛꯅ ꯑꯗꯣ ꯁꯤꯁꯇꯔ ꯍꯟꯗꯛꯁꯦ ꯅ꯭ꯌꯨ ꯌꯔꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯁꯨꯝ ꯇ꯭ꯔꯤꯞꯀ ꯂꯩꯗꯅ ꯁꯨꯝ ꯆꯥꯛ ꯆꯥꯅꯕꯒꯤ ꯀꯩ ꯂꯝꯁꯦ ꯆꯥꯁꯤꯒꯦ ꯁꯨꯝ ꯈꯟꯕꯗ ꯁꯨꯝ ꯋꯥꯈꯜꯗ ꯂꯩꯕ꯭ꯔꯥꯅ ꯁꯨꯝ ꯂꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯀꯩꯅꯣꯒ ꯕꯥꯏ ꯕꯥꯏꯒꯤ ꯏꯃꯣꯏꯅꯨꯒ ꯄꯨꯟꯕꯅꯤꯅꯀꯣ
ꯕꯥꯏ ꯕꯥꯏꯗꯤ ꯇꯧꯔꯔꯣꯏ ꯅ꯭ꯌꯨ ꯌꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯥꯔꯁꯦꯅ ꯑꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯥꯕ ꯆꯠꯄꯁꯨ ꯊꯤꯡꯉꯦꯗꯅꯀꯣ ꯌꯥꯕ ꯌꯥꯗꯕ ꯂꯩꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯍꯣꯏ ꯇꯧꯔ ꯆꯥꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯁꯇꯔ ꯀꯩꯅꯣ ꯁꯨꯝ ꯍꯟꯗꯛꯀꯤ 2025ꯁꯤꯗ ꯁꯤꯁꯇꯔꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅ ꯁꯨꯃꯥꯏꯅ ꯑꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯨꯜꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯇꯤꯟꯅꯕ ꯑꯗꯩ ꯂꯥꯡꯃꯤꯟꯅꯈꯤꯕ ꯑꯗꯨ ꯉꯥꯏꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯌꯥ ꯀꯟꯅ ꯂꯩꯇ꯭ꯔꯦꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯅꯠꯇꯅꯀꯣ ꯁꯨꯝ ꯂꯥꯏꯔꯤꯛꯀꯤ ꯇꯦꯟꯁꯟ ꯂꯩꯕ ꯑꯁꯤ ꯅꯠꯇꯅ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯅꯤꯅ ꯃꯌꯥꯝ ꯂꯥꯡꯃꯤꯟꯅꯕ ꯁꯤꯕꯨ ꯉꯥꯏꯔꯦ ꯁꯤꯁꯇꯔꯁꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯁꯇꯔ ꯂꯥꯁ ꯑꯣꯏꯅꯅꯦꯀꯣ ꯑꯩ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯒꯦꯕꯀꯣ ꯁ꯭ꯇꯨꯗꯦꯟꯒꯤ ꯂꯣꯡ ꯐꯣꯝꯁꯦ ꯀꯩꯅꯣ ꯁꯤꯁꯇꯔ ꯈꯪꯕ꯭ꯔꯥ ꯁ꯭ꯇꯨꯗꯦꯟꯒꯤ ꯈꯪꯗꯦ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯐꯣꯇꯣ ꯁꯨꯠ ꯑꯝꯇꯪ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯑꯩꯈꯣꯏ MM ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯀꯩꯀꯥ ꯑꯩ ꯃꯤꯡ ꯑꯟꯃꯣꯜ ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ ꯑꯣ ꯁꯤꯁꯇꯔꯁꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯤꯅꯣ ꯇꯤꯖꯤꯗ ꯇꯤꯖꯤꯗ ꯀ꯭ꯂꯥꯁ 12 ꯀꯥꯔꯕ ꯀ꯭ꯂꯥꯁ 12 ꯀꯥꯔꯦꯕ ꯁꯤꯁꯇꯔꯁꯦ ꯌꯥꯝ ꯐꯖꯅꯁꯨ ꯎꯏꯌꯦꯕꯀꯣ ꯁꯨꯝ ꯍꯥꯏꯔꯗꯤ ꯁꯤꯁꯇꯔꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯦ ꯀꯔꯥꯏꯗꯒꯤ ꯂꯩꯒꯦ ꯈꯣꯠꯀꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕꯤꯌꯨ ꯀꯥꯏꯗ ꯂꯩꯒꯦ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯂꯩꯕꯅꯦ ꯑꯗꯨꯗꯨ ꯀꯥꯎꯈ꯭ꯔꯦꯕ ꯈꯪꯗꯕ ꯐꯖꯅ ꯑꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯁꯤꯁꯇꯔ ꯍꯟꯗꯛ ꯅ꯭ꯌꯨ ꯌꯔꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦꯕꯀꯣ ꯁꯨꯝ ꯅ꯭ꯌꯨ ꯌꯔꯒꯤ ꯄ꯭ꯂꯥꯟꯒ ꯂꯩꯗꯅ ꯆꯥꯛ ꯆꯥꯅꯁꯦ ꯀꯥꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯀꯣ ꯁꯨꯝ ꯂꯝꯗꯒ ꯆꯠꯂꯒ ꯁꯨꯝ ꯀꯩ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟꯒ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯍꯟꯗꯛ ꯅ꯭ꯌꯨ ꯌꯔꯁꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯟꯗꯛꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯇꯧꯕ ꯋꯤꯟꯇꯔ ꯀꯥꯔꯅꯤꯚꯦꯜꯗꯣ ꯑꯗꯨꯗ ꯆꯠꯀꯦꯅꯗꯤ ꯄ꯭ꯂꯥꯟ ꯂꯩꯁꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯕꯦꯠ ꯅ꯭ꯌꯨꯁꯅꯦꯕꯀꯣ ꯑꯗꯣ ꯌꯥꯒꯟꯗꯕ ꯑꯗꯨꯒꯤ ꯈꯟꯕ ꯁꯤꯁꯇꯔ ꯑꯗꯣ ꯍꯟꯗꯛ 2025ꯁꯤꯒꯤꯅꯦꯀꯣ ꯁꯤꯁꯇꯔꯒꯤꯁꯨ ꯂꯥꯏꯐꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯗꯅ ꯍꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯗ ꯏꯃꯥꯟꯅꯕꯤ ꯈꯪꯗꯕꯗ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 10ꯗ ꯀꯥꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤ ꯀꯔꯤꯝ ꯈꯟꯗꯦ 12 ꯂꯣꯏꯔꯛꯄꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒ ꯏꯃꯥꯟꯅꯕꯤ ꯈꯪꯍꯧꯗꯅ ꯌꯥꯝ ꯑꯐꯕ ꯇꯤꯟꯅꯕꯗꯣ ꯃꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯑꯕꯨ ꯀ꯭ꯂꯥꯁ 12ꯁꯤ ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤ ꯂꯣꯏꯔꯗꯧꯔꯦꯅꯦꯕ ꯑꯗꯨꯒꯤ ꯑꯃꯨꯛꯀ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜ ꯂꯥꯏꯐꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤꯀꯣ 12ꯁꯨ ꯂꯣꯏꯔꯦ ꯈꯪꯍꯧꯗꯦ ꯑꯗꯨꯝ ꯂꯣꯏꯈꯤꯕꯁꯦ 11 12ꯁꯦ ꯑꯗꯨ ꯁꯤꯁꯇꯔ ꯂꯥꯁ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯒꯦꯕꯀꯣ ꯁ꯭ꯇꯨꯗꯦꯟꯒꯤ ꯂꯣꯡ ꯐꯣꯝꯁꯦ ꯈꯪꯕꯤꯕ꯭ꯔꯥ ꯁ꯭ꯇꯨꯗꯦꯟꯒꯤ ꯂꯣꯡ ꯐꯣꯝ ꯈꯪꯗꯦ ꯑꯗꯣ ꯁꯤꯁꯇꯔ ꯐꯣꯇꯣ ꯁꯨꯠ ꯑꯝꯇ ꯂꯧꯃꯤꯟꯅꯁꯤ ꯌꯥꯒꯗ꯭ꯔꯥ